Image TV mayang tabri singu tam kumar narimna kurumjari nuna ngasi manobe pauda drug free India haiba hiramda nomi oiba drug awareness ama pangtokre Manipura awana khunong thiba amadi lan mayok na tabda aikhoi lefam khangde haina Bangladesh ki support for Manipur gi member apu angbamna phongdokre Kuki ne satrak pa geopolitics ta maitai ni yelkani khan badagi kuki na maitai de landa bani haina pambai na rusingba UNLF ki m nongyain haikre loinana Ajit Doval bu amukhana National Security Advisor amadi PK Mishra buna Principal Secretary to Prime Minister oina khankre hauji mapung pau lawirasi Normal you about drug awareness ki term ama drug free India haiba hiramda Ministry of Home Affairs ki miyeng makada Narcotics Control Bureau Import Zone Unit amadi Harvard School na punna kusam naduna Harvard School sangang gaida pangthokre awareness program aduda Harvard School ki principal Dr. K Nabasandra School asima ki vice principal K Tiken academic coordinator K Hemant Maitei Narcotics Control Bureau Manipur gi PROS Surendra Sharma NCB Manipur gi Intelligence Officer K Heroes ina athoy mithungen sing oike thomaduga mari leinana Narcotics Control Bureau Manipur gi PRO sanglakpam Surendra Sharma phongno kibada lamdam asigi tungi yumbi or kadori ba inkhalak liba nahal singna drug ta laisu khidana laikidaba thoktanaba amadi tijang kaijang daba lamdam ama Tijang kajang balamdam ama laktanaba inkhalak liba nahal singda drug na piriba saitheng asi mayak sengna khanganba mathau tai lamdam masidagi drug maru phangna muthatnaba Manipur lengak nasu war on drugs ki akanba campaign sataduna laklei war on drugs ki akanba khongjang kaya lengak asina sanction laktuna poppy plantation thingbagi thabak pak sanna satrak pargi ngasi Manipur thokliba thoningdaba thodok sing asi thokliba sisu amani haiki Masih tinggal minum tahu NDPS Act 1985 bana masih enact tahu 1986 dah enact tahu gini. Aduh masih lagi matang laga kau sih hujik masih di NDPS Act sih masih yang kan sadari aduh law enforcement agency sing na drug karubar tahu sing sibu haraga dan di piraga mau kau dia fine na tahu laga kau yang kan masih tinggal ngambil kau kau lagi. Aduh loina one day awareness program si piraga angang sing drug sari kamu sing masih di sedai kena masih pati masih tahu penuh abis slogan kian sumba say yes to life and a no to drugs hai slogan se koina them ji piraga mo ko de gyan ta na ba ko se ko kan ba khongjang to sanjal English ni ga subna amagi jun taraga marida Government of India ma di NSC and IM ga Thailand gi konung Bangkok to sis by extension agreement inaduna lauthokki ba adu Manipur gi miyam bu machet ta na thugai na bu sin ba thoksil ni haina amuko na lawduna jun tra manibu miyam machet ta na thugai na ba hona ba mayok to lep numit protest against the divisive policy of Government of India haina sai khudingi miyam ga loina na miyam tin ba mafam da yaning da mifam pangthok tuna lakli protest day gi miyam gi mifam da amuko gi sing basing amadi akhang ahi kaya na wangang duna Government of India gi aron ba agenda sing adu miyam da khangan duna lakhibani adu handak sahi gi oina di matam khar gi mamang da gi orek iba lamdam masi khudong sa da ba phim kaya asina maram oirega amuko na miyam ga pullaga yaning da ba mifam Pamduna amadi miyam da wangang bagi takak adu di lokthok sari adu Government of India na tawriba phattaba adu gi mayokta lepagi wakhalon amadi phirep adu de admak lengdan lairi handokpa leitri maramaduna handak sahi lising ani sumna kunmari gi juntra maribu kulumdoi suba miyam macheta na thugai na ba honna bagi mayokta lepa numit ni haiduna adumak amuko amadi miyam na thamoi da lauri lokhi gani maramaduna sadiba sahi lising ani sumna kunmari gi su jun kuntra mari gi numit asina lakpada amuko na Government of India na Tengkang kaya da lamdam masi da kundari ba pur maseli merakta hu kamsinduna Manipur thugai na bohonari ba adugi mayokta irimda masigi miyam na yamna section amade haising na lemina se haina pausel piraklei yellow mi oiriba aikoi maseli merakta kanna ba Government of India na silakani haibasi amuko na mangjaw na khalakwadagi lising amaga chamaban marpudraga taret ki August marida Imphal da mi lak manga rongi chawr rally ma satuna Manipur gi apun masaktam kai bi yaroi aikoi punna hinginagabani haina kholaw law khrabani amadi miyam gi warep law khrabani haina amuko gi publicity secretary haisnam foreign mangang gi sirol amana anbana hairi
Lampenda leba Directorate of Education Ace yauna Operada leba Service Shiksha Abhiyan amadi Education Ace ki Director ki Pampam Office ngasi Democratic Students Alliance Manipur Deshamna thongmasin khre khojing aduda saruk yakiba Desham Head Office ki Secretary Finance Sujakanta Oinam Pilot Kangembam amadi Rokyo Sorokaibam yauna Desham ki thomi ahum police na fajin khre haidiba thomi ahum asi Lampenda leba Director of Education S ki office thong lonsin nabagi mafam aduda leiringaida Lampen police team laktuna phakibani Manipuri oina pre primary wazal oinabagi thabak kauriba asi niyom yaude sanaba yaroi haiduna Deshamna mamang taktagi thabak asi ki process makha chathadanaba mari leinaba singda khanganki adumakbu Deshamna thamkiba wafam sing thawoidaduna thabak asi ki process makha chathrakpana maram oiduna office asi Tingjin Bani Haina Desham President Mayangbam Somorjit Maitena Pongdrokli Mahak Makha Taduna Pongdokibada Pre-primary Waza Low Navagi Tabak Korokumatam Dagi Hona Waza Singi training Topam Manipura Laitaba Amadi training Tawdana Waza Wishanba Hibasi Sanova Yaroi Nyongi Wang Mudani Haiduna Tabak Asigi Pom Tabat Tingba Lakrabani Adumapu Matam Kara Lerga Matung Haidiba Tabak Asi gi form makata na amuk taraki Deshamna thabak asigi process thingliba asi tungda horok liba mahairoi khunai gi yengduna thinglibani masira Deshamna thamkiba wafam thawoidaba mongda form amuk tharak pa haibasi Deshamna hakchina lawi ngasi lonsil liba thong asi kanagumba miyosingna hangdolamba thoklabadi madru tholokpa aphapatak masa masana daite pujagadabani amromda thabak asigi form thajin liba isilinaw singnasu training yauduna ojakramna oigedoribano masina horliba mahiroi singna kayam yamna mangjaba lakani haibasu contribute hainasu phongdorkli amna akoi training phangdaba mi singbo ojau hin biginu haibasi masi matunda hapti habani thoide habani masigi tabagi mahutta ojali singa masamaga nifu sida into 10 lakhs na into toraga madudagi lakadaba paisa do matu katang ubagi mami mayamna chawna tari haidana ai khoi thamjaningi maramdi mase tawriba thawong sinu uchabani aduna masigumba thawong se masi makhatana sungdok dobigano adugo makhatana masigi mathok taba makai phangba khoi oja ma oibagi training se matik chana phangaba matamdada masigi khoi oja khanbagi thawong se masi manipur lenga tobiu National Highway 137A Impal Mang Impal Kukishing Lamkhai gi Lambi gi Saruk State Government ki Works Department na mieng sangdura maintenance fund gi khudakta sengut pinaba mari leinaba singda jangbona appeal taroklei mari leinaba singnasu miam gi ihou lak pangaidana responsive amadi efficient oina thabak paikhatnabasu hairi Jangbogi President and General Secretary Puna Kuyek Pidun Tadrok Part Serial Amana High National Highway 137A Impal Mang Impal Kukishing Lamkhai Asi Package Ahum Khaidok Tuna Number 1 the kilometer Tara the Kunitoi Impal West the West 4 lane kilometer Kunitoi the Kuntataru Usiwa area the lane Ani Amasung Om Subda kilometer Kuntatuk the Nipumari Dasmik Sama Suna Mapan kilometer Kukishing district area 4 lane Sengutnaba Ministry of Road Transport and Highways na Lupak Road Sangwaga Yankai Karahena approved Tokibagi Wapam Takiba Panakwiri Hokiba Manipur Assembly gi budget Hesenda Works Minister na package Ahum gi Tabak Atu the Pakalagani Haina Lautokosu Laikrabani Hadak Pangtokiba Lok Sabha Mikalgi God of Conduct Hojikti Anu Lengak Lerbana Lautokre Adu Lambi Assis Sengut Pagi Amadi Sembalakpa Yabagi Mami Amatasu Udri Nugjuta Kara Nan Kibana Kukishing Lamkhai Dagi Wagai Lamkhai Power Labor National Highway 137A gi Saruk Ayam Yamna Pibum Sokley Lambi the extent Topi Sangwangley Center gi Fund Kedaway Lakani Kangdabana Patra Lambi gi Saruk Asi State Government gi Works Department na Mieng Sanguna Maintenance Pandagi Kudakta Sengut Pinaba Zangbona Apple Torkley Manipur Miam gi awaba Bangladesh ki Miam na matam khuding saruk yagani haina support for Manipur gi member apu ngangbam na phongdo khre ngasi Manipur Press Club ki thangjing hol pangthokiba pawmi sing unabagi mifam amada wapam asi phongdo laduna apu na hai Manipur gi nungai bu pawtar ga Bangladesh ta khundari ba maite khoi yamna harau ba nungai bu phawi Manipur gi sanori kya na world champion kya da gold medal lortuna India gi mingset porokpa ngam mikup singda
ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯥꯡꯗ ꯂꯥꯎꯖꯔꯤꯕꯅꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯄꯨꯝꯕ ꯂꯥꯛꯇꯨꯅ ꯂꯥꯟ ꯑꯁꯤ ꯃꯥꯌꯣꯛꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯄꯥꯛ ꯑꯃꯃꯝꯗ ꯂꯩꯅꯈꯤꯕꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯔꯤ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯔ ꯄꯥꯡꯖꯕ ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯃꯅꯤꯄꯨꯔꯤ ꯁꯛꯇꯝ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯤ मेगी डेट 31 अखोई मणिपुर अखोई मणिपुर थोंदुना कक्चिंग बिष्णुपुर थौबाल इम्फाल वेस्ट अमदी इम्फाल तोंगान तोंगान रिलीफ कैंप तरामाथोई रोम रिलीफ मटेरियल सिंग मदी अगांग सिंग अचाथा एमंग देती अखोई टेंबांग जति रिलीफ कैंप सिंग बिंग पालबदा शुगनु म्युनिसिपल रिलीफ कैंप खामाई मणिपुर अवाना खुदोंथीबा अमदी लाल मायोकनरे ताबदा एकोय लेफम चाफम खंगदे बांग्लादेशकी मैतै एकोय पुंबा लाक्तुना लाल असि मायोकननिंगी अदुबु लेबाक अमममदा लमदम तामना लेखिबना थमोयदा पावगी मिफमदुर सरुक याखिबा पैट्रियोटिक राइटर्स फोरम PAWF Manipuri Secretary Rakesh Narayana Phongdokpada Manipurgi miyamna awaba tarba matamda Bangladesh tagi laktuna tengbang liba asina takbadi Bangladesh amadi Manipurgi maitai sing igi mari asi tanadri haibagi sabchaba khudam amani haukiba sahi me ahumdagi horakkiba lan asina so labasing damak Patriotic Writers Forum Manipurgi miyamgi awaba asigi mateng oinaba seluna rupa lak amang lising humdrama khusin nabirak le haiki Nasi Janata Dal United ZU Party Manipur gi Lusing Singh Laktuna Jir Bamda Hangliba Relief Camp Mafam Singh Satuna or Apa Yangshinba Amadi Makoigi Apambana Karino Haiba Kanguk Nabigidam Yangshin Kongsat Ama Sat Kre Loinana Relief Camp da Sana Tangaba Port Sai Sing Su Kusina Kre Yangshin Kongsat Amadi Tengbang Adu Tengbang Kongsat Adu Saruk Yakiba ZU Manipur State ki Sip Spokesperson Dr. Nemachan Luang na hai mafam masida yum mai sak lei haiduna relief camp ta leirumbasi ubada yamna nuaitaba phawi jirbam da leiba mioi sing asibu takthuk Kukishing na makoina lauksinba amadi lamsing adu makoina leisinba pambani ngasi aikoina laksari basi relief camp mafam manga sorok atingbi high school Kunau Laikai Relief Camp Vidyanagar Sports Complex Relief Camp amadi Singdong Laikai da leiba relief camp haiba camp sing asida satuna ZDU gi party gi maikei dagi angamba khara miyam gi relief camp ta mateng oinaba miyam gi sana thaknaba khara aga khudol asi khudal tawjabani haina phongdokki Foreign Minister amasung Manipur Unit ki Vice President Dr. K.S. Loken na haikibada Chief Minister gi Advanced Security da nahan ambush tawkhraba matung da Chief Minister gi Advanced Security jiribam yarokre adubu jiribam gi praja singna pamlibadi hanugumna security matik sana thambiduna hanugumna santi lehenba aduni adubu sarkar sinadi thabak oina paikhatpa leitri adubu ngasi mafam masida laktuna praja gi apamba asi karino haiba Aikoi Kangle Aduna Aikoi party ki side tagi Atuba Matamda security matik sana Taunaba Mapam Tongan ba Mapam Singh Thamlagani Haiki Wainam Nabakeshwar Hanagi Chief Secretary Manipur Amadi Vice President ZDU Manipur Union Haiki Bada Chief Minister na Manipur rule of law Pusila Akani Haiduna Miam the Lautok Piki Adubu Nasi Pawadi Manipur gi Chief Minister na Manipur gi Sarkar na Manipur gi Santi Hanjalak naba hairiba phataba mi singi mathakta action lawgi mongdi ude aduna Janata Dal United ki site gi Manipur gi Honorable Chief Minister Sri N Birenda amukhana appeal tawningi ngang ki bawa adu thabak oina onthok piu Manipur prajana pami ba si rule of law lei haiba adu khangan biu haiki
ना मणिपुर दा रूल ऑफ लॉ पुसलकनी एक्शन क्या लौरकनी है मैम लौथों भी फाउबी मनुदा मणिपुर की चीफ मिनिस्टर ना मणिपुर सरकार ना मणिपुर शांति हंजलनब फत्रब मीसिंदुगी मथक एक्शन लौबगे मौंगसे अखोई उदे अदना अखोई जनता दल यूनाइटेड साइड की मणिपुर के ऑनरेबल चीफ मिनिस्टर श्री एन बीरेन सिंह अमुक हना अखोई अपील तौजनिंगे ngang वादो थबक ओंथोपियो मणिपुर प्रजा पामीबसे रूल ऑफ लॉ थंबा आइन है लई है लेबा अमा लई है खंगनबियो थासी तरुक्तगी मिसिमिना थोक्तुना जिरिबाम द इरांग हौरकपना मरम ओइरगा जिरिबाम डिस्ट्रिक्ट असिदा लेंगाकना शांति हंजिनबा थबक कन्ना पाखेलिंगै मरक असिदा ngarang numidang जिरिबाम कालीनगर वार्ड नंबर 1 लोंगरेजांग अमदी सिंगडोंग लेकाई द लेबा चागी होटल अमा यावना युम अहुम मसक खंगदब सिंगना मई थारमले जिरिबाम कालीनगर वार्ड नंबर 1 लांगरेजांग दा लेबा जोलामार सही निफु रेमा मार सही यांखई अमदी रौपुई मार गी भाड़ा सानबा चागी होटल असी लालेंग जम वर्टे मार कौबा अमना होटल फमने हाइरी विष्णुप्रिया अमगी युमसु मई थारमले हाइरी निसिंगबे थासी तांग तरुक्ता सोरक अटिंगबी खुनौदगी सोयम सरकुमार सही हुंफुगा मंगा जिरिबामदा युम मई थाबा नोई कापा थौदोकसिंग मखाता सत्थान सथरकी लोंगरेजांग विलेज कालीनगर वार्ड नंबर 1 दा मई थारमबगी मतंगदा लोंगरेजांग विलेज कालीनगर वार्ड नंबर 1 की चेयरमैन माथुइनिंग पामैना अखोई पाउमीदा हाइखिबदा ngarang numidang इलेक्ट्रिक शॉर्ट सर्किट ताहंदुना मई साहनबसे यामना नुंगाइते कालीनगर की लोंगरेजांग हाइबा खुन असि जाति सुना ताबा मफम अमनी कनागुंबा लमहेन टुहेन सिंगना तौरंबा ओरिबसु असिंगबा थबक असि अमुक हन्ना तविगनो लोइना ngarang की थौदोक असि कंडेम तवी होटल असि मई साखु मतमदा अखोगी खुंजा सिंगना कलहोबनी नत्रबदी खुल्लसि मईना तुमना साकबा ओरिबसु याई हाइखि अमरमदा मोरेगी टी मिनो विलेज नौन साबा लेंगाकी रेसिडेंशियल अंडर प्रधानमंत्री जन विकास कार्यक्रम स्कूल कुकी वॉलंटियर सिंगना मईना तुमना थाखरे थौदोक अदु ngarang numidang pung mapalrom tarakpa adwaida border town moreगी manung chana leiba indo myanmar border pillar number 75 amadi 76 ani gi paring da leiba t mino village da thokibani haiba residential under pradhan mantri jan vikas कार्यक्रम gi makha da sab school asi t mino village da leiba manga suba assam rifles cob camp ki hek mayok naba meter sangwa rom da mak satlaga leiba mafam amani पावी सोर्स अमगी मतुंग इना थौदोक अदु हौजिक थोकलिबा कांग की इरांग असिगा मरी लेना टीमिनो गी हाइरिबा स्कूल असिदा मौद्रा का तरुक सुबा बीएसएफ की पर्सनल सिंग मतम खरगी ओइना कैंप ओइनाबा थौरांग तौदुना लेरिबा मफमनि हाइरि ngaraang numidang ikhang khawdana khulai matiksana paiba kuli kuki volunteer khara laklaga hairiba Leingaki school si maina tumna thadrok lambani hairi thodok adugi matangda Moreh police na sumoto case ama lokhatle hairi हंदक नोंग कन सुबदगी इसिंग चावदना अवा मायुक नरिबा नंबोल केंद्रगी मनुंग चनबा नावरेम खुल इमुंग सिंगदा संपर्क सहयोग शंकर सेवा समर्पण भारत विकास परिषद मणिपुर प्रांत की मतेंग लोइनना नावरेम यूथ लाइब्रेरी एंड डेवलपमेंट ऑर्गेनाइजेशन नावरेमना नोंगमगी संगदबे आद्रबा टेंगबांग कोलम सिंह इमा पंथोबी कैंपस तंगसी यंथोखरे टेंगबांग कोलम सिंह यंथोपगी थोरमदा संपर्क सहयोग शंकर सेवा समर्पण वीवीपी नॉर्थ ईस्ट की प्रेसिडेंट डॉक्टर मरांगथेम प्रेमजीत रीजनल पैट्रन रिम्स यूरोलॉजी की रिटायर्ड हेड ऑफ डिपार्टमेंट डॉक्टर सिनाम राजेंद्र वीबीपी मणिपुर फ्रंट की फॉर्मर प्रेसिडेंट रिम्स की फॉर्मर डायरेक्टर डॉक्टर हेमाम प्रिय सखी वीवीपी की रीजनल सेक्रेटरी संपर्क आर्किटेक्ट वी कृष्ण कुमार शर्मा वीवीपी मणिपुर फ्रंट की महिला प्रमुख सरदा माइबम अमदी अतई थौमिसिंगसु सरुक याखी टेंगवांग पीबदुदा सेंग हवाई असथाव थुम आलू यावना नोमगी संगदबे आदबा चाना पोलम सिंग इसिंग थुमदुना अवाब तारबा इमुंग सिंग यंथोकी वीवीपी नॉर्थ ईस्ट की प्रेसिडेंट डॉक्टर मरांगथेम प्रेमजीत ना फोनोकीबदा वीवीपी ना अवाब तारबा लेबाक सिगी मियोय सिंगदा मफम मफम की मतुंग इन्ना मथौ ताब पोलम सिंग मतेंग पांगबी सरुक अमा ओइना टेंगबांग पोलम सिंग असि यंथोकपनी इसिंग इसाव असगी ओइना मफम तरुक्ता
mafam mafam dugi mathau taba problem sing yenthokre makha tanasu mateng pangkigani haike प्रांत की मेंबर सिंचना अकोइना सब्सक्रिप्शन खरा अकोइना अंगम अंगम तौरकान देदा अकोइना ngashina akoi mapam taruk su bane khoina ahamba khoina tawgrisi lari ga mam laikai tawgre salang thong da tawgre rang da tawgre trong lobby da tawgre ngashina apgi sabal laikai da tawramakan sina taruk su bane aduna khoina piri ba pasang dudi akang na balaite mai darka laibo matungina lari ga mam laikai da di moi thang na ising pangde ana koi Sahi khudingi kabru laikhada pangthokthuna lakpa ibdo kabru asuppa amadi event ho kaunu asupi lining laisongi thoram ngasi kabru laikha laifam kanbalup na sendura semai turel mali da pangthokre panbaya abri thoram asi sahi khudingi kabru laikhada pangthokthuna lakpani adubo haukiba sahi dagi laibak asi thokliba irang asina maram oiduna semai turel do ina pangthokthuna lakhibani lining laisongi oiba thoram sing hairuk katpa khayom lakpa yening thaba amadi iru isengi Thoram Singh Pangthoki ngasi thoram aduda kanglei ngaklogi masing yalwa thoram sing su saruk yaki thoram aduga mari lenana sana konong utra sanglengi angom ningtho poirito na phongdoki bada sahi khudingi pangthokna lakwa ibro gobru asupa made evento gongnogi lining laisolgi thoram ngasi gobru lekha laifam kanbalup na senduna pangthokpa sina lamdam masida ing sikpa sahong ngahong ba nungayai pheba yaifana leiba ominasi Fondoki Kukina Maitida Landarli was a poppy tower Tinglu Bagdagi, Langana Reserve Forest, Gandanaba Honorubagi, Mitop Kanduk Naba, Honoruba, Amadi, Maitina SD demand, Tawagina te, Lanasi Kukina, Satrakpa, Geo Politics ta, Maitina Yetkani, Kanbadagi, Maitida Landrak Panihaina, Pambay Nusimba, UNLF ki, Acting Chairman M. Nongyai na phongdokre wafam ase iramdam kanbaluf ikal na senduna nongsum community hall na pangthokiba haukiba sahi gi jun trahom doida thokiba khamelok lanpham ningsing thromda phongdokhibani throm aduda pambai na singba UNLF ki acting chairman M Nongyai na singba lup asigi lusingba kayan amadi laikai dagi lakpa maira paibi club member CSO singi miu singsu saruk yaki Thoram adu saruk yakiba singna khamelok laifamda laikhidraba athawu taragi mafamda haikat laikat tamduna ikai khumna botke thoram adu da pambaina nusingba UNLF ki acting chairman M Nongyai na makha takibada ngasi kukina maitei da directly basi oirakani haina maitei singna sungtha thajarude matam amada UNLF ana singda pangal kanna leirambadu mar paite thadau na singba kuki phurupna khundaba mafam singdani matam adudadi Kukishing na geopolitics tawi wakhalon leiramde makoina geopolitics tarukpadagi maitai sonthadravadi yaroi haina asanwa miyeng urukpadagi lan taba horkibani makoina pamliba apamasing pigani vote ta kahalu haiduna general election mamangda ayaba pithokdubadagi manipur gi matangda modina wa mata ngalaktabani Amit Shah na athubada amuk lakani hairamlaga adumak lakhidabani maitai gi ipai pusing na sahi kya dagi wa na sagat Kiba Apunba Manipur Tugainaba Honak Libasing Mighty Pidi Pawa Ekoi Haloi Senglaba Lifamland Kaubru Tangjing Gondom Lairambi Mangtuk Hanbagi Laman Kumdana Lan Rushinba Yaroi Haike Angang Sing Hobo Impan the Purokana Lai Sutam Halibana Aduna Ekoi Marakta Himin Nabagi Madamadu Rafael Puramase Himin Nabagi Punna Zafat Minabagi, Adugumba, Pibam Singase, Akoina, Cookie, Miam Sing, Akona Cookie, Haraga, Samza Leko, Cookie, Haraga, Adugum Singadu, Adimari Mam Singase, Masimam Singase, Koga, Yam, Asiat Pamari, Lena Air. Aduna Thoramaduda UNLF ki Hanagi Chairman Arkasanama Ellis, Megan Napono Kivda, Cookie Singa, Maitida, Landrakli Basi, Cookie. Khaki Kuknate Makoin Satrakliba geopolitics mai pak nava India lengak na chowa lalong ama sathari border da Assam Rifles na ngak na masing yablaba mapaleba ki Kukishing sanghal libano haibasi khangminaba sangi maitei swantanaba lan towa yagani haibasi kukina khangmanate India lengak na takpi bani lan asi thenganaba nupa nupi khaktana chungsinminaba tangai phade haike
State amadi central government na Kukishing control to wang ngamno haiba lergadi miyam da sinabiro MLA minister sing pham thadok piro miyam na numitra ni manung da Kukishing takthok sagi haina khwaramal ima kaithel joint committee for peace ki convener L memana phongdo khrei wafam singasi committee asna sindona pham khiba Manipur gi irang asi atuba matamda Manipur lengak amadi India government na loisin gadabani jirbam da thokliba thawong asi yengduna leiba yaningde haiduna phamkiba wakat mifam aduga mari leinana memana phongdokibani memana high state amadi central government na payment piduna thamliba security forcing asina mathau nithina tawraktabana maram oiraga iramda masi kairakpani lamdam asibu ngak senaba tholakliba khun ngakpa singbu tongan tongan ba ekaya panchinduna phanaba honarakpa amadi Kukishingna tawningbata tawba karisu tawdaba asi state amadi India Leingaki karamba aron ba agenda no haibasi miyamna khangningi amadi phamtabu konduna laiba MLA minister singna pause singda phajaba wafam phongdoktuna laibagi matam henkre hainasu phongdokke adugumba jiri sira chalaga chap chabi kuki che ekhoi miyamna lo chol che ekhoi cho khutta khulai pairaga security singna season nadra di boy khulai du kedong na do no season 100 order pidra di chap manai khucha te ba dor di loi to holo ekhoi da khulai sina biro khoi chap chana kapna ra hatok minara ge adu natraga di state government am di inda government ekhoi to mina last warning hoina thabak sing ja atu matam da torok traga di mama oi bi ekhoi nupi oi bi ekhoi to mina khak le ro re state government so chakuri kon birano kari uma thabam ta tok jabang ngamdre is adu ga inda government gi yakka yeng Mipamadu Amari Lena Loop Asi co convener Yunam IBM Pondropada Lok Sabha Mikhal Mamanga switch up Toduna Laikraba Kukishing na election Haidoklaba Matung Amukhana Mi Hatpa Amade Yumkaya Mai Tham Singba Satrak Liba Satrak Pawa Manipulega Kari Maramgi Tumina Leshin Bano Amadi Minister Masamaki escort team da ambush Troktuna Aso open Tholakba Asi power Tumina Leshibasi Yaningde Matiksa Drabalengak Asigi Makada sum leiba tarbadi maite haiba phuruk asi soidana malem asidagi mutkhagani haike nasi World Against Child Labor Day ga mari lena New Life Foundation Manipurna salaiba child friendly facilitation center tarada slogan kya ga loina observe tawkre observation aduda angang singna stop child labor, don't engage at hazardous work site. Engaging child as labor is punishable. Send us at nearest schools. We want learned and schooling children. The children are today and tomorrow. Haiba slogan kaya galoina na Tharamle pangthoki. Makata pada National Commission for Protection of Child Rights ki direction ki matung inna Bishnupur district administration ga tana tiknaraga makata na child labor campaign sathabaga loina na free child marriage and stop child trafficking in the district haiba drive ama campaign su drive am galona na campaign su makhat sathanawa tauri haina New Life Foundation Manipur General Secretary Dr. L Pisakna foundrokle hapta minutong da leiba parai mutual benefit PMB Nidhi Limited ka khusamnariba halal finance ki chairman amadi youth affairs and sports ki joint secretary wariba Sheikh Abdul Hakim na miyam dagi khongot kiba senpham chaliba thasi ki kuntra phaw da niyom sumna atuba matam da handopio haina halal finance ki investor Rajimuddin na phongdokre ngasi Manipur Press Club ki thangjing hall da pangthokiba paumi sing da unabagi mefam amada wafam asi phongdokladuna Rajimuddin na hai company asina investors sing dagi profit pigani haiduna lokshin kiba senpham sing adu sahi amagi matungda handokani haina Manipur inaki adubu kumja disingani sumna kunmathoi gi dagi ngasi phawba profit piratri capital amount su handokani haina matam thaduna laklibasi sahi ani makhai suraklabo phawba handokpidan leire company asibu salariba maru oiba director manga adude Mansur Ahmed managing director Nasir Hussain Risk director Azmir Sharif marketing director Sabaz Alam ISR Yumkhaibam Azhar Khan finance director na singmani investors singna thariba matamasi phawi manungda handoktrabadi investors singna makhal makha kayagi khongjang sing chairman amadi director singi mathakta
Sanctionaba Sem Sadana Lady Haibo Hamsu Tabke. Dr. Magnum Binmanigi Yum the Bomb Langsindana Pokahan Kiba Todopu Yang Te Haina Wushu Sanroy Amagi Apokpa Namirakpam Priana Pondo Crate. Wafam Singasi Impal East District Manung Sanba Palace Compound Leba Hapta Kangzibung Mamangda Manipuri Wusu Sanroy Amadi Guardian Singna Satar Kiba Wakat Mipam Aduga Mari Lendana Pondo Kivani. Yumlak the bomb Langsindana Aki Akan Pirakba Adu Yaning Daba Pondo Laduna. Pam ki bawakat mi pam adu saruk yakibi namai pam priyana hai thasi ki trama thogi namidang pung taret khara helakpa mat adwaida sakhang daba miyoi singna wusu ge kos Dr. Mayang Lambam Birmani gi yumda bom nangsinduna pokhayan ki ba thodok adu yaning de hojik leibak asi tangdu leita daba phim amuda leiba matam asida miyam da ki khang pi bagi thabak tawbiganu nungai na daba kaya leirabasu punna phamin aduna wari sabiu loinana thodok asi kanana kari margi Thon Bano Haibadu Atubumatamda Sendok Piru Hainaso Fondoki. Pamprian Wangkaining Temple Kimapan Nahan Jungi Tang Trama taking the Midang Wedamda Ozagi Mayumda Bom Lang Salamiba say I quite parents sing Amadi Satas in the Yaning behind a Pondo Pagida Mataning a sea Panjari Vidarna say Aduga Ozagi Mayumda Bom Lang Saliba say Karinunga Dabakari Labagi Langsanariban or yet. Nungai na daba kaya lay besu ozaga paminaraga yasanaba purapana satra amasung ozasingda aki tujung bopohan base akoi parents ki mai kaidagi yajaning de na phongdong Ajit Dobalbu Amukhana National Security Advisor Oina Amadi PK Mishra Buna Principal Secretary to the Prime Minister Oina Khankre Thabaksu Jun Tara Dagi Puhankre Makha Taba Order Mathor Triba Phawa Makhoi Phamsing asi Paikigani Ajit Dobal amasung PK Mishra Bu Cabinet Minister gi rank legani Appointment Committee na Amit Khare amasung Tarun Kapur Buna Sahi Anigi Oina Prime Minister's Office ta Advisor to the Prime Minister Oina Khanke Makhoi Anigi rank na Amasung Skerna Secretary to Government of India ga managani Dawal amasung Mishra Buna Prime Minister gi office na thajaba adu utlabani hairi Sahi Marpudraga Nipan Subada Laikhidraba American Orville Allen na Mahaki liver donate Tarumki World War II amasung Korean War da Lanteng Narkraba Allen na Southern Missouri da Yamna Kuina rural area da educator ama oina thabak tarongki mak me kunipan da laikhidabani mak ki liver adu sai humdra ni thoi surobi nupi amadra transplant tauki Missouri gi popular vlog ta leiba mahaki yumda nonglai nuksina son khaba nung khara khungat pada masa mau phana leramba Allen tubri gi soki mak ki kokta soki ba phawangam kidrei haina Allen gi masanupi Linda Mitchelena Haiki Alena Mahaki liver donate Torongani Harik Pada Imung Manuki Musinanga K Hairi Surgeon Singla examine Tauda transplant do Yakivani Hairi Sanabagi Pauda Youth Progressive Club YPC Isok Makhaleka in Senior First State Level Mini Boys Volleyball Tournament 2024 Team Tarunga Saru Yaduna Isok Makha Playground da Ngasidagi Hodokre From Aduda L Dhananjoy High School Governing Body Secretary N Loken Isok Gram Panchayat 1 number 2 gi member Huidrom Itemtoy Amadi Social Worker Huidrom Surenjoyna Atobe Mithungen Sinwana Saruk Yaki Ngasi Ahobu Nimita Sanaki ba Ahanma Mesta NYV and YPC bu Ahum Amada Maitiba Piki Anishiba Mesta USWC Usiwa Laki Dabana DV and Walkover Punky Amadi Ahum Suba Mesta DV and SDI bu Ahum Suinoda Maitiba Piki District Sports Association Kashing Sindana Audio Chathariba 20th KK Memorial First Division Football League 2024 gi ngasi saniki ba matching da SFC Sungnu amadi DYA Elangkampupi Mai Pakre ngasi ahan ba match adu SFC Sungnu amadi AIFA Irengban anigi merakta ayupung ni panom tabra sanaki match asi augiba tangtrama thoida sanaki ba match ta yengliba babuk singna khut thingjilakpadagi lepkhiba adugi makha sathabani Numit adu da team ani magna panjal amam sanaki panjal singadu AIFA Irengban gina jersey number kunmanga
रेडीना मैच की अहोबगी मिनट अनि चटपदा अदुगा SFC सुगनुगिना जर्सी नंबर 9 L अबुंगना मिनट कुंथा 3 चटपदा सनखिबनी ngasi makha tana sanakibada SFC sugnugi jersey number 7 under maringna match ki minute humdra mapan satpada goal ma sanbadagi match si SFC sugnuna AIFA IFA irengman bu panjal ani amada maithiba pi kibani league asigi ngasi nukthil sanakiba atop match amadana DYA elangkhang pokpina JA kaksing bu panjal taret amada maithiba pi khre DYA की पंजल सिंह अदु जर्सी नंबर 6 शिवदासना मिनिट अनि कुंट्रा मंगा निफु तरेट याखै माथोय हुंफु माथोय दा पंजल मरी चनखी सुंदर एलांगबमना मिनिट 32 जर्सी नंबर 9 एन रोजिना मिनिट हुंफु तरुक चपर सनखिबनी जुबिनाल एसोसिएशन कक्सिंग गे अमत ngairba पंजल अदु जर्सी नंबर 2 एन राजेना मैच की मिनिट हुमद्रा हुमदोय चटपदा सनखिबनी हौजिक अरोइबदा मरोइ पाउन पिजरी ड्रग फ्री इंडिया हाइबा हिरमदा नोमुगोइबा ड्रग अवेयरनेस टर्म अमा पांगथोखरै मणिपुरदा अवाना खुनोंथिबा मदि लान मायोंगने ताबदा इखोइ लेफम खंगदे हाइना बांग्लादेश की सपोर्ट फॉर मणिपुर की मेंबर अपु नांगबमना फोंदोखरै कुकीसिंग चथरकपा जियोपोलिटिक्स मैतेनी येटकनी खनबदगी कुकी मैतेद लांदाबनी हाइना पांबैन लुसिंगबा UNLF की M नोंगयाइना हाइख्रे अजित डोवाल अम्बु अमुखना नेशनल सिक्योरिटी एडवाइजर अमदी PK मिश्रा बुना प्रिंसिपल सेक्रेटरी टू प्राइम मिनिस्टर ओइना खनख्रे नसिगिदी इमेज पालम संदोक सभा मतंग अर्से लोइजरे मियामबु अमुखना खुरुमजरी।